Apunba Khundrakpam Kendra Tengbang Lupna Kuki Narco Terrorist Singa Lanthengnabada Leikhidraba Athouba Gi Manunggi Athouba Taragi Imung Manunggi Miyosingda Ohumlak Suba Oina Pension Namadi Electric Power Lum Ani Piduna Narang Ikai Khumnaba utkhre Thoramaduda RK Megan Elias Sanayama former chairman UNLF Lubasiki advisor Nongtombam Rajendro Elias Boy former president Icham social worker Haisnam Sobas convener Manipur Khadi and Village Industries Board Kendra Siki Manungda Leiba Administrative Committee gi Jila Parishad Chairperson members in Maikai gi Ahalaman Singh na Saruk Yaki Thoramaduda Saruk Yakiba Nongtombam Rajendro Elias Boy na hai ngasi Pukshel Chauraba Kendra Siki Miyam na Punsinduna Semjariba Apunba Khundrakpam Kendra Tengbang Lupna Ngamba Kharadang Leikhidraba Athouba Singh gi khwaidagi naknaba imung manunggi miyosingda pension oina mateng panglibasi Manipur gi miyamna Leikhidraba gi imung manunggi lebli Khundrakpam AC gi miyamna Leikhidraba Athouba sing gi damakta lei haibadu uchanaba gi damak yamba yamdaba thoram asi sinjabani haiki amadi RK Megan Elias Sanayama former chairman UNLF na hai mamal yamlaba thawai chahum hena become na bikre ngasi so ekoi makal kaya gi chaitheng phangli buffer zone red zone gi chaitheng ekoi phangli masa masa gi low inkol leina pot thaba lok pangam daba kaya yauri athouba oikiba kuidringai lei katli tengtha nei adubo yamna thuna makhoibu kauthokpadi afaba khudam nate peace committee kangleipak Manipur atai lup kaya na hingminana ba hotnaba amagi mateng panglaga hingminana ba paujel sandogli adubu laibak tivadi hingminaba yaraktabasi chawkhatpagi khudam nate haiki